Lupa Crore 9.5 Rom Changna Sagadaba Noney Iti 12mm Yotna Pillar Oinaba Haplamle on top of Hiba Mamada Laiba Mapam Amada Saramle Haina MPCC spokesperson Amade General Secretary P. Chandra Fondo Cray Wafam Singasi Biti Rota Laiba Congress Bahon the Pangtopa Paugi Mipam Amada Fondo Kivane MPCC General Secretary Administration Jiten General Secretary M. Ranjit Legal Department Chairman S. Sam Choronso Sarugyake Spokesperson P. Chandra Namaka Taraduna Pau Sing the Yarupa Pau Amaki Matung Ina Garang Asti None the Laiba Itiagi Pibam Masi Mahakna Luchingba Tim Amana Yangsen Bachat Luvane None Bazardagi kilometer Karachat like a lay Hivadagi Mafam Adutana Chunky Adubamafam Ado Yamanata Sadaba Satoksa Sintovada Kudong Sadaba Amade Mongs Hong Akta Ngaiba Mafam Ama Oiramle Mafam Maduda Leramba Mioy Karada Hangbada Listangani Kungamato Dagi Saba Hokibani Hidake Adobo Mafam Maduda Leramba Foundation Stone the day Minister N. Birenda Uref Yum Tamlambage Nung Leramba Tangarake Amade Stone Aduda Lupa Crore 9.5 Rom Haina Iramba Tangarake Building adu MTDC na sabagi thabak tawi hairi adubo housing oriba building ge pibam ase maung amada leiramke amade pillar ge yot adu 12mm ge yot na oinaba sizinaraga leiramke karam haina 12mm ge yot na pillar oiba yagada ge haibadu miyam na mukta nainabiyo building adu sabagi senphamso tangkak naina lauthokre haibagi pausu tare maramaduna laingak na ngasimak mafam adu da satpiduna amukta yengsinbiyo haike Amaromda, Juribam the Leba Itiagi Pibamsu, Yangsin Bachet K, Listangani Taragani Toida, Matamadugi, Congress Kilangak Matamda, Saduna Yamna Maong Tana Tamamba, Building Amade, Amane, Adobo Hosikti, Yamna Nata Isadaba Amadaleram K, Staff Quarters su Mi Leba Yaramdre, Tong Tono Yadre, Sakwitar su Leramdre, Sashange, Kunfam Oina Leramle. Yamna maong tadaba pibam amada leiramle pibam masina karamna naha kaya industry gilamda pusinba ngamgado ribano Manipurda ITI Center taramathoi lei masigi manungda ama ani natana atai diningthina thabak tawdre maram maduna laingakna thobada biling amastang biu haike India ki national landslide susceptibility mapping na 2019 the pigre masi landslide to we abajagani section lo na Adubu hekta chingmai mayamji yanghai dana railway lambi sana bokona bada handak jun gi tang kutra da landslide to dra mioi kayam phum dana punchi kayam mangi bado section hogda badigi adudi manipur se earthquake prone jaga yam kinaba earthquake ki adugumba leiriba jaga ne samna har kanda seismic zone number 5 te leiribani maduda Noney sisu epicenter taribani Maduda yod marina 12mm gi yod marina pillar woiraga building saraga amuk maduda ITI chhatra mayam larik taman baja hadamuk tena mi kaya earthquake na building gi thugai na mi kaya mo hatpi doino